ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯁꯨ ꯕ꯭ꯂꯣꯒꯁꯦ ꯁꯦꯝꯗꯕ ꯀꯨꯏꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯆꯥꯛꯀꯧꯕꯒ ꯂꯥꯛꯄꯁꯤꯗ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕ ꯑꯗꯒꯤ ꯎꯇꯤ ꯊꯣꯡꯕ ꯑꯗꯒꯤ ꯉꯥ ꯃꯀꯣꯛ ꯃꯔꯨ ꯉꯧꯕ ꯉꯥ ꯃꯍꯤ ꯊꯣꯡꯕꯗꯣ ꯑꯩꯁꯨ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯌꯥꯝ ꯍꯥꯎꯗꯧꯕ ꯑꯩꯈꯣꯏꯒꯤ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯗꯣ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯁꯦ ꯑꯩ ꯉꯁꯤ ꯍꯥꯟꯅ ꯊꯣꯡꯖꯔꯒꯦ ꯑꯗꯣ ꯃꯊꯪ ꯀꯩꯀꯩꯅꯣ ꯑꯗꯨꯝ ꯊꯣꯡꯖꯔꯛꯀꯦ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯒ ꯃꯌꯥꯝꯁꯨ ꯍꯥꯏꯅꯗꯣꯏ ꯃꯌꯥꯝꯒꯤ ꯈꯨꯕꯤꯗꯣ ꯑꯗꯨꯝꯇꯪ ꯅꯝꯕꯤꯔꯝꯃꯣ ꯑꯗꯨꯗꯨꯒ ꯃꯌꯥꯝꯒꯤ ꯍꯥꯏꯗꯤ ꯁꯤ ꯋꯥꯠꯂꯤ ꯑꯗꯨ ꯋꯥꯠꯂꯤ ꯑꯗꯥ ꯋꯥꯠꯂꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯥꯏꯕꯤꯔꯣ ꯃꯊꯪꯗ ꯑꯃꯨꯛ ꯍꯦꯟꯅ ꯃꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡꯗ ꯑꯩꯁꯨ ꯚꯤꯗꯤꯑꯣꯗꯣ ꯅꯝꯖꯔꯛꯀꯦ ꯑꯗꯨ ꯍꯥꯏꯔꯒ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯉꯥ ꯊꯣꯡꯕꯔꯣꯝꯗ ꯑꯃꯨꯛ ꯆꯪꯉꯁꯦ ꯌꯦꯁ ꯑꯗꯣ ꯉꯥ ꯁꯦꯝꯂꯤꯉꯩꯗ ꯊꯥꯡꯁꯦ ꯀꯔꯝꯅ ꯐꯒꯗ ꯌꯦꯡꯒꯦ ꯅꯨꯡꯉꯥꯏꯒꯗ ꯌꯦꯡꯒꯦ ꯁꯤꯅ ꯅꯨꯡꯉꯥꯏꯒꯗꯧ ꯃꯥꯜꯂꯦ ꯊꯥꯡꯁꯦ ꯑꯁꯤ ꯍꯥꯞꯆꯟꯒꯦ ꯑꯗꯨ ꯃꯊꯪꯁꯤ ꯊꯥꯡꯁꯦ ꯁꯦꯝꯃꯒꯦ ꯁꯦꯝꯗꯔꯒꯦ ꯉꯥꯁꯦ ꯉꯥ ꯉꯧꯕ ꯉꯥ ꯊꯣꯡꯕ ꯍꯧꯕ ꯌꯥꯔꯦ ꯍꯧꯖꯤꯛ ꯊꯥꯎ ꯁꯥꯔꯦ ꯁꯤꯡꯅꯦ ꯃꯨꯟꯗ꯭ꯔꯤꯐꯥꯎ ꯁꯨꯃꯥꯏꯅ ꯐꯖꯅ ꯉꯧꯔꯅꯤ ꯃꯤꯅꯤꯠ ꯑꯃꯗꯤ ꯁꯨꯃꯥꯏꯅ ꯂꯣꯏꯔꯦ ꯁꯤꯗ ꯉꯥ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯁꯤꯗ ꯖꯤꯔꯥꯅꯦ ꯑꯗꯒꯤ ꯃꯦꯊꯤꯒ ꯏꯁꯤꯡ ꯑꯁꯥꯕ ꯇꯤꯡꯊꯣꯛꯑꯅꯤ ꯕꯦꯁꯟꯁꯤ ꯂꯩꯔꯦ ꯍꯣꯔꯦꯟ ꯉꯥ ꯊꯨꯝꯁꯤ ꯂꯩꯔꯦ ꯑꯗꯩ ꯉꯥꯔꯤ ꯃꯇꯦꯛ ꯑꯃ ꯍꯥꯞꯅꯕ ꯇꯤꯜꯍꯧ ꯆꯅꯝ ꯉꯧꯕ ꯃꯨꯟꯖꯜꯂꯛꯑꯦ ꯍꯧꯖꯤꯛ ꯉꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯉꯥꯔꯤ ada yang kali MDS taking the hasil mahal nila. Ada nga apa kan khabinjin sumaina odo si nga je thunu bayan la. Ada nga nga odo dam khabinje sigi matwan jina paira ga. Na odo. Si je kalau thungra hapani masala tasan na. Ay sumali musili. Bare si hapre do kayo hapani adi si na mo machune hapani jadi mo ani hasila ni
hoi thrak khá hấp dẫn. Hꯧꯖꯤꯛ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯍꯥꯞꯈ꯭ꯔꯦ, ꯃꯆꯨ ꯍꯥꯞꯈ꯭ꯔꯦ, ꯃꯣꯔꯣꯛ ꯍꯥꯞꯈ꯭ꯔꯦ, ꯊꯨꯝ ꯈꯔ ꯍꯥꯞꯈ꯭ꯔꯦ, ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯍꯩꯖꯤꯟꯕꯤꯔꯅꯤ. ꯌꯥꯝꯗꯕꯤ ꯈꯤꯇꯪ ꯍꯩꯖꯤꯜꯂꯅꯤ. ꯑꯩꯅ ꯃꯈꯨꯝ ꯈꯨꯝꯖꯤꯟꯕꯤꯅꯤ. ꯉꯥ ꯊꯣꯡꯕ ꯇꯪ. ꯍꯧꯖꯤꯛ ꯍꯋꯥꯏ ꯁꯣꯏꯕ ꯂꯣꯏꯁꯤꯜꯂꯛꯑꯦ. Hangdongnya ngari cek dong. Ngari mulai ya ini sini. Kasih aku hangdong mobil ini. Angai mai nak. Kau nak bikin apa? Negara angai mai. ꯑꯗꯣ ꯍꯦꯟꯖꯥꯡꯁꯨ ꯃꯨꯟꯁꯨ ꯃꯨꯟꯖꯜꯂꯛꯀꯗꯧꯔꯦ. ꯑꯗꯣ ꯊꯨꯝ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯦ ꯍꯥꯎꯋꯤ ꯍꯥꯎꯇꯦꯗꯣ ꯈꯪꯅꯕ. ꯍꯥꯎꯔꯦ. ꯑꯗꯣ ꯍꯧꯖꯤꯛ ꯃꯍꯤ ꯍꯥꯞꯅꯕ ꯃꯍꯤꯗꯪ ꯁꯥꯍꯜꯂꯒꯦ. ꯃꯍꯤ ꯁꯥꯍꯜꯂꯒ ꯍꯧꯖꯤꯛ ꯃꯍꯤ ꯀꯪꯁꯤꯜꯂꯛꯑꯦ. ꯃꯊꯪ ꯑꯅꯧ ꯑꯅꯧꯕ ꯆꯥꯛꯀꯧꯕꯒꯤ ꯚꯤꯗꯤꯑꯣ ꯃꯊꯪ ꯌꯦꯡꯃꯤꯟꯅꯁꯤ. ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯁꯧꯔꯦ. ꯉꯥ ꯃꯍꯤ ꯍꯥꯞꯆꯤꯜꯂꯒꯦ. ꯌꯥꯝ ꯍꯥꯞꯆꯟꯕꯤ. ꯑꯗꯨ ꯃꯍꯤ ꯍꯥꯞꯈ꯭ꯔ ꯃꯇꯨꯡꯗ ꯍꯥꯏꯐꯦꯠꯇꯪ ꯁꯨꯃꯥꯏꯅ ꯑꯣꯠꯈꯥꯏꯕꯤꯔꯅꯤ. ꯌꯥꯝ ꯇꯣꯏꯅ ꯑꯣꯠꯄ ꯌꯥꯗꯦꯀꯣ. ꯌꯥꯝ ꯇꯣꯏꯅ ꯑꯣꯠꯂꯗꯤ ꯉꯥ ꯃꯇꯨꯡꯁꯦ ꯂꯣꯏ ꯇꯣꯏꯈꯤꯅꯤ. ꯑꯗꯨꯅ ꯑꯣꯠꯄ ꯀꯥꯟꯗ ꯈꯤꯇꯪ ꯍꯥꯏꯐꯦꯠꯇꯪ ꯁꯨꯃꯥꯏꯅ ꯇꯧꯔ ꯑꯣꯠꯄꯤꯌꯣ. ꯌꯥꯝ ꯇꯣꯏꯅ ꯑꯣꯠꯄꯤꯒꯅꯣ ꯉꯥ ꯊꯣꯡꯕ ꯀꯥꯟꯗ. ꯍꯣꯏ ꯑꯗꯣ ꯁꯤꯁꯦ ꯉꯁꯥꯏꯒꯤ ꯖꯤꯔꯥꯗꯨꯅꯦ ꯑꯗꯒꯤ ꯃꯦꯊꯤ ꯃꯔꯨꯗꯨꯒ ꯏꯁꯤꯡ ꯇꯤꯡꯊꯣꯛꯄꯗꯣ ꯁꯣꯛ ꯇꯧꯕ ꯀꯥꯟꯗ ꯈꯔ ꯍꯥꯞꯄꯤꯔꯅꯤ. ꯀꯥꯞꯄꯦ. ꯁꯣꯛ ꯇꯧꯕ ꯌꯥꯔꯦ. ꯑꯗꯨ ꯁꯤ ꯉꯧꯕ ꯃꯨꯜꯂꯦ. ꯁꯤ ꯍꯩꯖꯤꯜꯂꯅꯤ. ꯑꯗꯨꯒ ꯁꯤ ꯍꯥꯏꯐꯦꯠꯇꯪ ꯁꯨꯃꯥꯏꯅ ꯑꯣꯠꯈꯥꯏꯕꯤꯔꯅꯤ. ꯕꯦꯁꯟꯁꯦ ꯑꯗꯨꯒ ꯁ꯭ꯄꯨꯟ ꯑꯃ ꯑꯅꯤ ꯌꯥꯝꯅ ꯁ꯭ꯄꯨꯟ 2.5 ꯍꯥꯞꯄꯤꯔꯣ. ꯍꯥꯎꯗ꯭ꯔꯦ ꯂꯣꯏ ꯀꯥꯁꯟꯕ ꯁꯤꯗꯤ. ꯁꯤꯡꯖꯨꯒꯤ ꯃꯣꯔꯣꯛ ꯃꯦꯠꯈꯥꯏꯔꯒꯦ. ꯁꯨꯃꯥꯏꯅ ꯀꯥꯇꯛꯄ ꯑꯣꯏꯅ ꯁ꯭ꯃꯣꯀꯤ ꯐ꯭ꯂꯦꯚꯔ ꯑꯣꯏꯅ ꯁꯤꯡꯖꯨꯁꯦ ꯍꯥꯎꯋꯦ. ꯁꯣꯁꯨ ꯌꯥꯝꯅ ꯍꯦꯛ ꯁꯥꯎꯒꯠꯄ. ꯆꯥꯗ꯭ꯔꯤꯉꯩꯗ ꯇꯤꯟ ꯌꯣꯠꯄꯅ ꯍꯥꯜꯂꯦ. ꯊꯨꯝ ꯍꯥꯞꯆꯤꯜꯂꯅꯤ. ꯑꯗꯨ ꯅꯩꯈꯥꯏꯔꯒꯦ ꯍꯧꯖꯤꯛ. ꯃꯣꯔꯣꯛ ꯃꯦꯠꯄ ꯂꯣꯏꯔꯦ. Steam gorengnya. Kunde mette di sing di mahal de kunde me kaya.
ꯑꯗꯩ ꯉꯥ ꯊꯣꯡꯕꯁꯨ ꯂꯩꯔꯦ ꯑꯗꯨ ꯌꯦꯡꯕꯤꯔꯁꯦ ꯉꯥꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯕꯗꯣ ꯑꯩꯁ ꯉꯥ ꯊꯣꯡꯕꯁꯤꯗꯤ ꯍꯥꯎꯗꯧ ꯃꯥꯜꯂꯦꯍꯦ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝ ꯂꯣꯏ ꯆꯥꯏꯕ ꯂꯣꯏꯔꯦ ꯑꯦꯟꯗꯤꯡꯅꯤ ꯍꯧꯖꯤꯛ ꯆꯥꯗꯧꯗ ꯉꯥꯏ ꯆꯥꯛ ꯀꯥꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯉꯥ ꯊꯣꯡꯕꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯁꯤꯡꯖꯨ ꯂꯩꯔꯦ ꯍꯋꯥꯏ ꯁꯤꯡꯖꯨ ꯁꯤ ꯃꯉꯥꯏꯅꯦ ꯑꯩ ꯉꯁꯥꯏꯒꯤ ꯊꯣꯡꯕ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯆꯥꯛꯁꯤ ꯂꯩꯔꯦ ꯁꯤꯡꯖꯨꯁꯤ ꯂꯩꯔꯦ ꯑꯁꯤꯗꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯐꯨꯖꯤꯜꯂꯒ ꯌꯦꯡꯉꯁꯤ ꯑꯗꯨꯗꯤ ꯁꯤꯡꯖꯨꯁꯤ ꯑꯃꯨꯛ ꯍꯧꯔꯒꯦ ꯑꯩꯁ ꯍꯥꯎꯔꯦ ꯉꯁꯤꯗꯤ ꯁꯤꯡꯖꯨ ꯃꯍꯥꯎ ꯌꯦꯡꯒꯦ ꯑꯗꯣ ꯆꯥꯕꯁꯨ ꯂꯣꯏꯅꯤꯡꯉꯥꯏ ꯀꯌꯥꯝ ꯃꯌꯥꯝꯗ ꯑꯝꯇ ꯍꯥꯏꯖꯒꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯊꯣꯡꯉꯒ ꯌꯦꯡꯕꯤꯌꯨ ꯆꯥꯛꯀꯧꯕ ꯂꯥꯛꯄꯁꯤꯗ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯁꯤꯌꯔ ꯇꯧꯕ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ